Manipuri madi India lenga ka yanaba thamduna suspension of operation su chatnaba lal holup sing yauna Bharat lenga ka santi gi wari sanari by nation IM gi lanmi sing amadi munbi krabaning tamba hanjin hanaba India gi mathakta lal horiba lamdam asigi lal hobu sing gi luching bu sing yauna lanmi ka ya security force na fagat paleptre hauki ba chahi de tongan ba lal holup sing gi miyoi chahum gi mathakta makhal kya gi khulai sing ga loina na fagat pangam ke hiramasida TOMTV gi pauto mama lomina se Chahi asida Imphal East District Police na lalhoba yangkhaini thoi fagat pagaloina na khulai kaya su fagat pangam khi hairi Police gi fangba pauna hai district asigi police na chahi asida puna tongan ba lalholup ki mi yangkhaini thoi fa bangam khi masi manungda KCNA taru UNLF mapan RPF PLA mari USRA ani KYKL ahum Pre-Park Pro tarani thoi KNFA ama PLA ahum, KCP PWG ama, KLA ama, Utla ani, Pre-Park AR ama, KCP ani, KCP Maoist ani, KCP PURF ani amasung gang group ama fakhi, loinana NSA case nipan lokhat pangamkhi, WT set mga, WT charger nipan, 9mm pistol mga, 9mm magazine mga amasung kapayariba maru kunhumdoy. AI assault rifle ama magazine A ama amasung kapayariba maru mari TNT mari pencil battery 1.5 volt nipan electronic detonator ani IED ani barrel gun ama amasung kapayariba maru ahum license gun ama Chinese hand grenade ani electric circuit board ahum detonator mari PEK ani battery mapan volt lising aniga konithoi pistol ama 0.38 pistol ama amasong magazine ani kapayariba maru mga TNT powder 4 gram amasong mechanism RCED ani fagat pangamkhi war on drugs ka mari leinana district asigi police na heroin number 4 powder chamaga 32 gram WY tablet lising ahumga chahumga kuntra taret SP capsule lising aniga nifunipan amasong N10 tablet chamaga tara taruk fagat pangamkhi Yungaw liter lising amaga chahumga home all monk chatre kayangkhay ml kesani OC blue chahumga humdra mga ml kesama McDowell chatre kayangkhay ml kes ahum amasung all monk chahumga yangkhay taret ml kes ahum fagat pangamkhi chahi asida district asigi tongan ba state singda punna kes chamnga ga kunmari register tawrakhi kes chamaga kuntra tarukna final report hanki amasung kes kunithoina charge thangat pangamki hairi COVID-19 gamari lainana section thaurang lokhatpada government ki guidelines ngak taba amasung helmet uptaba puna case lising mari ga chamri ga yangkhai lokhatkhi loinana apunba fine lupa lakh manga lising yangkhai taret ka chamapan khomgat pangamki hairi Lenga asigi Chief Minister N Birena law and order gi fibam fagale haina miyam tinba mafam khyada laurabasu lalhoba sing fagat paleptri lenga asigi Home Department na hawkhiba chahida pangthokhiba singthaninga oba thabak sing lakliba lisingni kunmathoida hena mangam sanba thabak tawrakani haina miyamna singthanari video journalist Anand Goloina na paudam jaribi Elizabeth Times of Manipur